Isagi ingkholda yum sabiyo aikhoigi lamda leijage leingakna athubada lan loisinbiu haina relief camp ta leiriba singna wangjing kaithelda National Highway 102 Imphal More lambi tangkhai thingduna wakat mifam famkhre wakat mifam aduda More Serau Sugnu Churchanpur yauna tongan mafam singdage lan jenaraktuna Thoubal district ke wangjing kodom pokpi Lamding Higher Secondary School amadi Khangabok Rice Research Station da hangliba relief camp sing the leiriba singna saruk yakhi wakat mifam aduda saruk yakhi bi amana makoina relief camp sing the leirakpa chahi ani farakadaure makoibu kayam koina relief camp ta thamkigadoribano haiba wahang leingak ta hangladuna leingakna lana si loisinbiduna makoibu masa masagi mayumda leihanbiyo relief camp the leiriba singi damak leingakna mayum sabigani hairiba ase lanjen narakliba singi masa masagi ingkholda oina sabiyo haina taksilakle